ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠ ꯃꯍꯥꯛꯅ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ, ꯂꯧ ꯃꯇꯝ ꯑꯣꯏꯕꯅ ꯂꯧꯕꯨꯛꯁꯨ ꯀꯩꯁꯨ ꯏꯁꯪ ꯁꯪꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯊꯥꯡꯂꯛꯄ ꯃꯇꯝ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯥꯡꯔꯥꯅꯔꯕ ꯃꯆꯨꯅ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯗ ꯇꯊꯛꯂꯕ ꯃꯉꯥꯜ ꯃꯥꯅ ꯌꯩꯕꯗ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯅꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯤ, ꯊꯥꯔꯤꯛꯊꯥ ꯂꯝꯕꯤꯗ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤ꯫ ꯃꯈꯣꯡꯗꯨꯁꯨ ꯊꯥꯡꯂꯤꯔ ꯊꯥꯡꯗ꯭ꯔꯤꯔ ꯈꯪꯗꯦ, ꯃꯆꯤꯕꯨ ꯏꯔꯦꯡ ꯂꯦꯡꯗꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯝꯕ ꯑꯍꯩꯕ ꯃꯥꯏꯕꯤ ꯅꯠꯇ꯭ꯔꯒ ꯃꯥꯏꯕ ꯇꯥꯟꯅꯁꯤꯒꯦ? ꯑꯩ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯅꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯀꯝꯗꯧꯅꯤꯁꯦ? ꯑꯩꯅ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯤꯁꯦ ꯀꯨꯏꯔꯕꯅꯤ, ꯃꯊꯧ ꯏꯇꯧ ꯇꯧꯗꯦ, ꯏꯄꯥꯟ ꯄꯥꯟꯗꯦ, ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯁꯦꯜ ꯄꯥꯏꯗꯨꯅ ꯂꯩ꯫ ꯑꯩꯗ ꯃꯇꯝ ꯃꯥꯡ ꯁꯦꯜꯗ ꯃꯇꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯌꯦꯕ꯫ ꯌꯥꯝ ꯆꯥꯏꯗ꯫ ꯀꯣꯛꯆꯥꯎꯅ, ꯏꯅꯦ ꯊꯥꯔꯤꯛꯊꯥꯅꯤꯅꯦ, ꯀꯔꯤꯅꯣ ꯂꯝꯕꯤꯁꯤꯗ ꯊꯦꯡꯒꯨ ꯆꯠꯄꯗꯧꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯖꯥꯠꯅꯣ ꯃꯥꯒꯤꯁꯦ? ꯍꯩꯁ, ꯃꯥꯒꯤꯁꯦ ꯂꯨꯕ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯜꯂꯤ꯫ ꯅꯨꯡꯉꯥꯏꯅꯤꯀꯣ ꯉꯁꯤꯗꯤ꯫ ꯀꯣꯛꯆꯥꯎ ꯂꯧ ꯀꯨꯝꯂꯨꯕꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯈꯩ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯑꯗ ꯊꯥꯔꯤꯛꯊꯥꯒꯤ ꯃꯇꯧꯗꯨꯗ ꯂꯛꯅꯒꯦ ꯃꯇꯥꯒꯨꯝꯅ, ꯇꯨ ꯏꯅꯦ ꯃꯈꯥꯗ ꯆꯠ, ꯂꯧꯕꯨꯛꯇꯒꯤ ꯀꯥꯈꯠꯂꯛꯏ ꯃꯥꯜꯂꯤ꯫ ꯏꯅꯦ ꯁꯣꯔꯤ ꯅꯤꯠ ꯐꯇꯥꯔꯦ, ꯇꯨ ꯂꯤꯟ꯫ ꯊꯥꯔꯤꯛꯊꯥ ꯑꯐꯤꯡ ꯑꯐꯥꯏꯒ ꯂꯣꯏꯅꯅ ꯆꯣꯡꯈꯠꯇꯨꯅ, ꯀꯔꯤꯕ? ꯀꯅꯥ ꯂꯩꯔꯦꯕ? ꯍꯣꯏ ꯃꯁꯤꯗꯤ ꯆꯤꯛꯄ ꯇꯥꯔꯦ꯫ ꯑꯁ ꯍꯩꯅꯗꯦꯀꯣ ꯑꯩ꯫ ꯍꯣꯏꯕ ꯁꯤꯗꯧꯔꯦ ꯑꯩ꯫ ꯀꯔꯤꯅꯣ ꯏꯅꯦ ꯇꯧꯔꯤꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯏꯅꯦ? ꯁꯤꯔꯒ ꯀꯃꯥꯏꯅ ꯋꯥ ꯉꯥꯡꯗꯣꯏꯅꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ, ꯁꯤꯔꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯪꯕꯨ ꯂꯩꯔꯤ ꯁꯤꯠꯀꯤ ꯇꯧꯔꯦꯗꯥꯏꯅꯦ? ꯀꯗꯥꯏ ꯂꯩꯔꯤꯕ? ꯂꯩꯔꯤꯗꯤ ꯀꯗꯥꯏꯅꯣ? ꯃꯤꯌꯨꯜꯒꯁꯦ ꯄꯣꯇꯣꯟ ꯌꯧꯈ꯭ꯔꯦ꯫ ꯀꯩꯁꯨ ꯂꯩꯇꯕꯗ ꯌꯧꯅ ꯄꯥꯈꯠꯂꯨꯔꯤ ꯑꯩꯗꯤ꯫ ꯂꯩꯔꯕꯒꯨꯝ ꯅꯤꯡꯉꯨꯔꯦ꯫ ꯇꯨ ꯑꯗ ꯂꯩꯔꯤꯗꯨꯗꯤ ꯐꯥꯒꯤ ꯇꯧꯅꯤꯗꯩꯅꯦ꯫ ꯃꯪꯗꯨꯅ ꯆꯠꯂꯤꯔ ꯆꯠꯇ꯭ꯔꯤꯔ ꯈꯪꯗꯈꯩ ꯂꯥꯛꯄꯗꯨꯗ ꯑꯩꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦꯁꯦ꯫ ꯄꯥꯈꯠꯇꯨꯅ ꯆꯣꯡꯕꯗ ꯈꯣꯡꯕꯤꯒ ꯂꯣꯏ ꯀꯥꯏꯔꯦꯁꯦ꯫ ꯀꯔꯤ ꯁꯥꯔꯦ? ꯐꯥꯒꯤ ꯇꯧꯔꯤꯅꯦꯗꯅ ꯃꯇꯥꯡ ꯆꯥꯗꯦꯗꯀꯣ꯫ ꯃꯤ ꯋꯥꯈꯜꯒ ꯄꯨꯡꯆꯥꯏ ꯈꯪꯕ ꯐꯔꯛꯄꯗ ꯈꯣꯡꯕꯤꯒ ꯂꯣꯏ ꯀꯥꯏꯔꯦ꯫ ꯑꯌꯣ ꯏꯃꯥ꯫ ꯊꯥꯔꯤꯛꯊꯥ ꯁꯦꯛꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯏꯃꯥ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯁꯦ ꯈꯔ ꯍꯩ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯑꯣ ꯏꯃꯥ ꯑꯃꯨꯕꯤ, ꯇꯥꯔꯦ꯫ ꯍꯩꯃꯥ, ꯅꯪ ꯑꯣꯏꯔꯦ ꯊꯥꯔꯤꯛꯊꯥ꯫ ꯅꯃꯥꯁꯦ ꯁꯣꯝꯗ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ, ꯑꯗ ꯇꯥꯍꯧꯗ꯭ꯔꯦ꯫ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯏꯃꯥꯒ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯃꯦꯝꯆꯥꯗꯣ ꯈꯪꯉꯤꯗꯅ, ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯀꯔꯤꯅ ꯁꯣꯏ ꯁꯦꯝꯖꯤꯜꯂꯝꯗꯣꯏ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯌꯨ ꯊꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯃꯥꯅ ꯌꯨ ꯊꯛꯂꯒ ꯐꯨꯕꯗ ꯑꯩ ꯁꯤꯗꯧꯔꯦ꯫ ꯑꯗꯨꯒ ꯑꯃꯅꯅꯦ, ꯃꯣꯏꯅ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯦꯜ ꯄꯥꯏꯈꯠꯂꯛꯏꯕ, ꯍꯔꯥꯎꯅꯒ ꯂꯩꯃꯤꯟꯅꯔꯛꯏꯕ꯫ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅꯦ ꯌꯦꯡꯕꯗ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤꯗ ꯑꯩ꯫ ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ? ꯅꯃꯥꯗꯤ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯁꯨꯝꯗꯧꯕ ꯏꯃꯥ, ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯋꯥꯅ ꯂꯩꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯥ ꯎꯅꯕ ꯂꯥꯛꯏꯅꯤ꯫ ꯑꯗꯨꯗꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤꯗ ꯅꯃꯥ ꯇꯧꯒꯦꯁꯦ꯫ ꯁꯦꯜꯗꯤ ꯄꯤꯗ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯁꯣꯜꯂꯤꯕ ꯏꯁꯤꯡꯁꯦ ꯍꯣꯔꯦꯟꯅꯦ ꯏꯟꯁꯥꯡ ꯂꯥꯟꯅꯕꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯏꯁꯤꯡꯁꯦ ꯍꯩꯖꯤꯜꯂꯨ, ꯃꯣꯏꯒꯤ ꯁꯔꯨꯛꯇꯨꯗ꯫ ꯑꯗꯒꯤ ꯑꯗꯨ ꯍꯦꯛ ꯆꯥꯔꯕ ꯑꯗꯨꯝ ꯈꯠꯅꯕ ꯆꯩꯅꯕ ꯍꯧꯔꯛꯑꯗꯧꯅꯤ꯫ ꯄꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ? ꯆꯦꯡꯋꯥꯟꯒꯤꯅ ꯄꯨꯔꯛꯄ ꯁꯦꯜꯅꯤ꯫ ꯏꯃꯥꯗꯤ ꯍꯦꯛꯇ ꯀꯠꯆꯔꯦ꯫ ꯁꯤ ꯇꯧꯔꯕꯗꯤ ꯍꯦꯛꯇ ꯄꯥꯜꯂꯗꯕ꯭ꯔꯣ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯆꯦꯡꯋꯥꯟꯅꯤ ꯆꯠꯈ꯭ꯔꯒ ꯆꯦꯡꯁꯨ ꯋꯥꯜꯂꯛꯇ꯭ꯔꯦ꯫ ꯆꯦꯡꯋꯥꯟꯗꯣ ꯁꯦꯜꯗꯨꯅ ꯃꯥꯏꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯄꯥꯜꯂꯅꯤꯕ꯫ ꯅꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯌꯥꯗꯣ ꯍꯤꯒꯠ ꯂꯩꯕ ꯌꯥꯕ ꯌꯦꯡꯒꯦꯕ꯫ ꯑꯩꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯅꯣꯏꯁꯨ ꯋꯥꯅꯤꯡꯒꯦꯕ, ꯅꯨꯡꯉꯥꯏꯅꯤꯕ꯫ ꯍꯦ꯫ ꯃꯄꯨꯔꯣꯏꯕ ꯊꯝꯕꯧ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯃꯥꯡꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯤꯇꯥ ꯁꯪꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤꯗꯨꯅ? ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯃꯥꯏꯕꯤꯗ ꯇꯧ ꯂꯩ꯫ ꯉꯁꯥꯏꯅ ꯑꯩꯅ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯆꯦꯡ ꯋꯥꯜꯂꯁꯨ ꯍꯥꯏꯕꯅꯦꯕ꯫ ꯆꯪꯉꯛꯏ꯫ ꯀꯔꯤꯅꯣ ꯅꯨꯄꯥ?
ꯂꯧꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯂꯩꯔꯤꯗꯤ ꯍꯥ ꯆꯦꯡꯗꯤ ꯍꯥ ꯆꯦꯡꯗꯤ ꯑꯁ ꯍꯥꯏꯕ ꯑꯩꯗꯤ ꯆꯦꯡ ꯋꯥꯗꯣꯏ ꯁꯦꯜꯗꯨꯅ ꯏꯃꯥ ꯑꯃꯨꯕꯤꯗ ꯄꯤꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯅꯨꯄꯥ ꯁꯨꯝ ꯇꯧꯕ ꯍꯟꯗꯛꯇꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯇꯥꯟꯅꯔꯤꯕ ꯑꯃꯥꯏꯕꯤꯁꯦ ꯍꯟꯗꯛꯇꯤ ꯁꯣꯏ ꯄꯥꯜꯂꯛꯇꯕꯅꯤ ꯌꯦꯡꯉꯣ ꯆꯦꯡ ꯋꯥꯅꯕ ꯁꯦꯜꯗꯣ ꯑꯃꯥꯏꯕꯤꯗ ꯄꯤꯊꯣꯛꯑꯝꯃꯦꯕ ꯆꯦꯡꯗꯣ ꯋꯥꯠꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯆꯔꯥ ꯍꯦꯜꯂꯁꯦ ꯑꯩ ꯃꯥꯏꯔꯦꯟ ꯑꯣꯏꯅ ꯊꯣꯡꯉꯒꯦꯀꯣ ꯀꯔꯤ ꯆꯦꯡ ꯋꯥꯠꯂꯛꯇ꯭ꯔꯦꯕ ꯀꯔꯤꯒꯤ ꯑꯃꯥꯏꯕꯤ ꯍꯥ ꯀꯔꯤꯒꯤ ꯑꯃꯥꯏ ꯅꯪꯗ ꯍꯥꯠꯀꯦ ꯂꯩꯔꯕ ngasi aina shell talaga nang na maibida thadab nang na ise chemjan na pitak padagi ai hujikti phajare ne se ha jurai nang da hatkile maibi oi mai si ai di mung ne sangjau rage natram ei soi lan bata masigi koksau sigi makut tarik tha amai bidi yamna lupsabi nupi amani Masanupa ngakta mga leiri mina nungayba uraga khoidau yam sawningba midani mane na sawningisi mapuroibagi manaw nupa tondang amadi manaw nupi mimsadani singni leitrabanina mairenda thonglammi aduga insang lanaba lai insang aduda ngasai amaibi amubina pirakpado hawkrabani tharikta yam nungsiba saduna o inaw noibo chaka sarabro ha nasinania ingkolda mairen palena mahaw yenge haidan thongmani ada noigisu khara hek insang thilaini mahaw yengoidana isi sadrigi sia adoina thambiramu nanaw khut thadok yadre o adudi sida oina thanamage ko naw nasi sali hai kaino ni nga yen thongmada nomudi insang lalaktabani da aduga mairin thongagana insang lalaiba asigi insang se charu biya banate ko sak loirabrani itei malamidi kai insang thilami adunu pa moina pirakpin sangse thengula ubaga yadi ko masi tarai bin sang nate satoi taning sang nabu hey noi nate mase yam haibani mana tanari ba maiba mai bise masi thengam treponi insang sida kari ngapsilamani ibani sirodro ha sabu yar ko edi kise chabu yar noi nate mase ki ko ai aduna saragumse nong nini haukhre isai ba mangol aduda makhong sang tingthoklaga phamduna tharik tha wakhal tawri aini sang lankibado nahan ni aduga house phau panri basina karigino me hanagum haraw ga lekhale ini tawrise aini yam cha ida tawrise ai ko ai nok tanaga leiri ei thabak suning dabi nang na nong ek phu ngan badagi shil tani di khangdi karai da kari leiba koi thi sal aina shil tani nang na amai bida thadan hausikti ai shil taningri areng puthari Mapuroibagi mazin menduna hai mi tani karino ai sibo amai bi yam thi bijatpaki mongda mina daraga isia kari khandani ha asiko masi ba koksta kai khande masi mabuk sida chak mai yawrabina asumna ngangnari kanduda insang manam nungsiba ma thadore aduga manaw nupi singdu yamna harau ta yamna leibagi khonjel tare yengu tu nanadu thangalaga tawo mi gi harau leibisi ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛ ꯐꯥꯎꯕ ꯄꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯅꯣꯡ ꯍꯦꯛ ꯄꯣꯛ ꯉꯥꯟꯕꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯅꯤ ꯊꯥꯔꯤꯛ ꯊꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯣ ꯍꯥꯏꯔꯤꯁꯤꯅꯤ ꯏꯟꯖꯥꯡꯒꯁꯦ ꯑꯍꯥꯎꯕꯒ ꯊꯣꯡꯉꯤ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯏꯟꯁꯥꯡꯒ ꯂꯥꯜꯂꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯃꯕꯨꯛꯁꯦ ꯌꯥꯝ ꯐꯠꯇꯤꯌꯦ ꯃꯅꯝꯁꯤꯗ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯅ ꯌꯥꯗ꯭ꯔꯦꯃꯤ ꯅꯨꯄꯥ ꯅꯪꯒꯤ ꯃꯅꯝꯗꯣ ꯑꯣꯏꯅ ꯁꯥꯎ ꯅꯕꯨꯛꯇꯣ ꯊꯟꯕ꯭ꯔꯦ ꯃꯤꯅ ꯍꯔꯥꯎ ꯂꯩꯖꯩꯁꯤ ꯐꯠꯇ꯭ꯔꯣ ꯃꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯖꯩꯁꯤ ꯐꯠꯇ꯭ꯔꯣ ꯃꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯎꯔꯒ ꯌꯥꯝ ꯀꯜꯂꯛꯀꯅꯨꯀꯣ 오 아이디니야 오 깔락떠리예 난 kaidogegeya ha kaidogegeya tharikta masanupa ngakta manga poklami aduna manaw nupi memsagi lamsi pamlami memsagi di masanupi amatang yauzai nasidi tharikta maibi amubi ki manakta laklami amubi mamit usinduna hai angang nang nauzi wari sigi maramdi nang yumda amangai soi kaya yetuna leire masina leiri makhaidi nang nungaiba phangloidawri aiba ima maibiya adudi matau karamna tawgani amubi mamit pangthuri kaisu pakat kanusia nangi ima amaibi ai leirigaida lai ama khurum thosi aduga yetu leiriba amanga soyasi singdosi adagi dum noi nungaira anida o nahan ke khoina wari sidi asi oire ko ima maibi
ꯀꯔꯝ ꯀꯥꯟꯗ ꯍꯦꯛꯇ ꯈꯨꯔꯨꯝꯁꯤꯒꯦ ꯌꯥꯔꯤꯈꯩꯗꯤ ꯈꯔ ꯉꯟꯅ ꯍꯦꯛꯇ ꯈꯨꯔꯨꯝꯊꯣꯛꯑꯁꯤ ꯍꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟꯈꯩ ꯁꯦꯜꯁꯦ ꯏꯇꯨꯡ ꯇꯨꯡꯗꯦ ꯑꯔꯦꯡ ꯄꯨꯊꯩꯌꯦꯗꯅ ꯃꯤꯒꯤꯅ ꯄꯪꯅꯧꯗ ꯅꯨꯡꯉꯥꯏꯕ ꯑꯣ ꯑꯩꯈꯣꯏꯒꯤꯅ ꯑꯁꯨꯝ ꯑꯃ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯣꯏꯔꯦꯀꯣ ꯁꯨꯝꯗꯧꯔꯁꯤ ꯑꯉꯥꯡ ꯑꯍꯤꯡꯗ ꯑꯣꯏꯅ ꯈꯨꯔꯨꯝꯊꯣꯛꯑꯁꯤ ꯀꯣ ꯑꯁꯤꯕꯨ ꯈꯨꯔꯨꯝꯊꯣꯛꯈ꯭ꯔꯕ ꯑꯗꯨꯝ ꯅꯣꯏ ꯅꯨꯡꯉꯥꯏꯔꯗꯧꯅꯤꯀꯣ ꯆꯪꯒꯗꯧ ꯄꯣꯠꯂꯝꯗꯨꯗꯤ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯍꯤꯡ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯁꯤꯡꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒ ꯄꯨꯡꯁꯥꯏ ꯆꯥꯏꯗꯅꯀꯣ ꯍꯦ ꯌꯥꯗꯦꯅꯦꯍꯦ ꯂꯥꯏ ꯐꯠꯇꯕꯁꯤꯕꯨ ꯀꯔꯝꯅ ꯑꯉꯥꯟꯕꯗ ꯇꯧꯅꯤ ꯍꯥ ꯀꯔꯝꯅ ꯇꯥꯟꯗꯧꯔꯤꯒꯦ ꯃꯥꯗꯤ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯇꯥꯟꯒꯗꯕ ꯈꯪꯉꯕ ꯑꯩꯒꯤꯕꯨꯗꯤ ꯈꯨꯔꯨꯝꯗ꯭ꯔꯁꯨ ꯌꯥꯏꯗ ꯑꯗ ꯅꯪ ꯑꯗꯨꯝ ꯋꯥꯒꯦꯗꯅꯤꯀꯣ ꯀꯔꯥꯏꯗꯒꯤ ꯀꯔꯤꯒꯤ ꯈꯨꯔꯨꯝꯃꯣꯏꯗꯧꯔꯤꯕꯅꯣ ꯍꯥ ꯈꯨꯔꯨꯝꯗ ꯂꯥꯛꯇ ꯌꯥꯄꯣꯟꯇꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯍꯌꯦꯡ ꯌꯥꯆꯪꯂꯛꯄꯗ ꯂꯥꯛꯄꯤꯔꯣꯀꯣ ꯅꯅꯥꯎ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯂꯥꯡꯖꯔꯝꯃꯒꯦꯀꯣ ꯑꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯃꯤꯅ ꯈꯪꯈꯤꯔꯣꯏꯗ꯭ꯔꯣ ꯍꯩꯃ ꯑꯉꯥꯡ ꯅꯪꯕꯨ ꯃꯤꯅ ꯈꯪꯗꯅꯕꯒꯤꯅꯤꯅꯦ ꯍꯦ ꯄꯥꯈꯠꯅꯨ ꯈꯪꯉꯣꯏ ꯀꯣ ꯑꯗꯣ ꯑꯉꯥꯡ ꯁꯤꯌꯣꯗꯤ ꯈꯔ ꯃꯍꯤ ꯃꯅꯥꯏ ꯌꯣꯝꯍꯜꯂꯨꯀꯣ ꯇꯔꯥꯏꯕ ꯅꯠꯇꯦꯕ ꯊꯥꯔꯤꯛ ꯊꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈ꯭ꯔꯦ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯃꯣꯏꯒꯨꯝꯕ ꯑꯄꯪꯕ ꯃꯤ ꯊꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯍꯥꯏꯅ ꯄꯨꯛꯊꯟꯅꯤ ꯃꯣꯏꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯇꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯗꯒꯤ ꯂꯧꯊꯣꯛꯀꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤ ꯊꯦꯡꯅꯕꯁꯤ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤꯈꯩ ꯊꯥꯖꯕꯁꯤ ꯑꯩꯗꯤ ꯃꯥꯟꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯅꯤ ꯁꯦꯜꯗꯤ ꯇꯥꯅꯤꯡꯗꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕꯁꯨ ꯄꯥꯝꯃꯤ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯃꯍꯩ ꯀꯥ ꯍꯦꯟꯅ ꯍꯩꯕ ꯑꯃꯥꯏꯕꯤ ꯅꯠꯇꯦ ꯍꯩꯕ ꯁꯥꯕꯅꯤ ꯀꯔꯦꯛ ꯆꯥꯅꯔꯨꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯁꯦꯜ ꯁꯥꯕꯤ ꯑꯃꯥꯏꯕꯤꯅꯤ ꯊꯥꯔꯤꯛ ꯊꯥꯅ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯁꯤꯒꯦ ꯈꯣꯏꯗꯤ ꯈꯨꯔꯨꯝꯗꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯈꯨꯔꯨꯝꯗ꯭ꯔꯕꯗꯤ ꯑꯩꯁꯦ ꯅꯨꯡꯉꯥꯏ ꯐꯪꯉꯔꯣꯏ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯒꯦ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯤ ꯃꯈꯣꯏ ꯇꯥꯗꯒꯤꯁꯨ ꯁꯦꯜ ꯂꯩꯔꯝꯃꯣꯏ ꯃꯗꯨꯗꯤ ꯁꯨꯝꯗꯧꯔꯒꯦ ꯏꯃꯨꯡꯗ ꯀꯔꯤ ꯀꯥꯏꯕ ꯌꯥꯕ ꯄꯣꯠ ꯂꯩ ꯊꯥꯔꯤꯛ ꯊꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ ꯂꯝꯕꯤꯗꯨꯗ ꯑꯣ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯥꯞꯂꯛꯈꯤꯕ ꯐꯅꯦꯛ ꯏꯅꯄꯤ ꯑꯗꯒꯤ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯑꯗꯨ ꯃꯄꯣꯞ ꯀꯥꯏꯗꯅ ꯂꯩꯕꯅꯤ ꯑꯗꯨ ꯍꯦꯛꯇ ꯌꯣꯟꯊꯣꯛꯂꯒꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯔꯒ ꯑꯃꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁꯤ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯪꯏ ꯉꯥꯏꯈꯣꯅꯤ ꯅꯨꯄꯥ ꯅꯣꯏꯒꯤ ꯅꯇꯩꯃꯁꯦ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯆꯪꯈꯤꯅꯦ ꯃꯁꯤ ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯎꯔꯨꯔꯤꯅꯣ ꯅꯪꯅ ꯍꯥ ꯅꯊꯧ ꯇꯧꯁꯨ ꯆꯠꯂꯣ ꯑꯣ ꯅꯪꯒꯤ ꯅꯇꯩꯃꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯗ ꯇꯧꯗꯨꯅ ꯂꯩꯕꯗꯨꯗ ꯉꯁꯤꯗꯤ ꯏꯁꯧ ꯇꯧꯗꯦ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯕꯅꯤꯀோ ꯑꯩꯕꯨ ꯍꯥꯏꯕꯤꯒꯦ ꯍꯥꯏꯅꯤ ꯅꯨꯄꯥ ꯅꯪ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ ꯅꯪꯒꯤ ꯅꯇꯩꯃꯁꯦ ꯃꯤꯅ ꯍꯥꯏꯅꯕꯅꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯨ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯑꯃꯥꯏꯕꯤꯗ ꯂꯨꯞꯇꯨꯅ ꯂꯩ ꯑꯃꯥꯏꯕꯤꯗ ꯁꯦꯜꯁꯦ ꯑꯣꯀꯥꯛꯅꯤ ꯊꯥꯗꯔꯤꯁꯦ ꯃꯥꯅ ꯁꯦꯜꯗꯤ ꯇꯥꯟꯗ꯭ꯔꯦ ꯑꯔꯩꯕ ꯁꯦꯜꯅ ꯑꯃꯥꯏꯕꯤꯗ ꯊꯥꯗꯔꯅꯤꯅ ꯊꯥꯗꯔ ꯂꯩꯔꯝꯅꯤꯅ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯖꯤꯜꯂꯦ tꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯃꯣꯏꯅ ꯋꯥꯔꯒꯅꯅꯦ ꯑꯩꯈꯣꯏꯗ ꯀꯨ ꯀꯥꯝꯃꯤ ꯑꯩꯗꯤ ꯑꯃꯥꯏꯕꯤꯗꯤ ꯌꯥꯝ ꯂꯨꯞꯄꯁꯦ ꯄꯥꯝꯗꯦꯀꯣ ꯍꯩ ꯈꯪꯗꯦ ꯍꯩꯇꯦ ꯈꯪꯗꯦ ꯁꯦꯜꯗ ꯆꯣꯞꯄ ꯀꯌꯥꯅ ꯑꯁꯦꯡꯕ ꯑꯃꯥꯏꯕꯤꯁꯦ ꯆꯦꯟꯗꯔꯕꯅꯤ ꯍꯣꯏ ꯃꯣꯏꯒ ꯈꯔꯁꯨ ꯇꯥꯟꯅꯗꯕꯗꯤ ꯌꯥꯗꯦ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯂꯨꯞꯄꯁꯤꯗꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯄꯪꯕ ꯃꯤ ꯊꯤꯗꯨꯅ ꯁꯦꯜ ꯆꯥꯊꯣꯛꯄꯁꯨ ꯌꯥꯎꯔꯤꯅꯤꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯠꯆꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦꯀꯣ ꯑꯣ ꯑꯩꯁꯨꯅꯦ ꯇꯟꯖꯩꯌꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯥꯏꯕꯤꯒ ꯂꯣꯏꯅꯕ ꯀꯥꯏꯅ ꯈꯣꯏꯔꯝꯈ꯭ꯔ ꯂꯥꯏꯁꯨ ꯑꯍꯤꯡꯗ ꯁꯦꯜ ꯑꯣꯛꯈꯥꯛ ꯇꯦꯡꯈꯩ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜꯗꯤ ꯇꯥꯅꯤꯡꯗꯦ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯁꯦꯜ ꯄꯥꯏꯔꯛꯀꯅꯤ ꯈꯟꯕꯗꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯇꯥꯟꯅꯗꯨꯅ ꯃꯦꯝꯆꯥ ꯍꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯂꯩꯕ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯀꯤꯅꯕ ꯀꯌꯥ ꯁꯤꯟꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯊꯥꯔꯤꯛ ꯊꯥꯒ ꯊꯝꯕꯧꯒꯗꯨ ꯈꯟꯅꯔꯛꯏ ꯊꯝꯕꯧ ꯌꯨ ꯉꯥꯎꯏ ꯅꯨꯄꯤ ꯑꯩ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯁꯦ ꯑꯍꯤꯡꯗ ꯂꯥꯏ ꯈꯔ ꯈꯣꯏꯔꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩꯁꯦ ꯌꯨ ꯈꯔ ꯊꯛꯄꯁꯤꯗ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯇꯣ ꯈꯪꯉꯝꯃꯔꯣꯏ ꯁꯤꯅꯤ ꯅꯨꯄꯤ ꯑꯩ ꯄꯥꯝꯗꯦꯀꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯃꯥꯏꯕꯤꯗ ꯀꯥꯏꯅ ꯂꯨꯞꯁꯤꯟꯒꯅꯨꯀꯣ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯔꯦ ꯀꯔꯤ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯃꯉꯥꯅꯤ ꯈꯨꯕꯥꯛꯃꯨꯛꯇꯪ ꯄꯥꯛꯄ ꯂꯝꯁꯤꯗ ꯍꯌꯦꯡ ꯃꯁꯤ ꯃꯅꯥꯎꯁꯤꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯀꯥꯏꯗ ꯂꯩꯗꯣꯔꯤꯒꯦ ꯑꯗꯨꯅ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯂꯝꯁꯦ ꯃꯨꯟꯕ ꯇꯥꯕ ꯈꯪꯂꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯡꯅꯕ꯭ꯔꯣ ꯅꯣꯏꯒꯤ ꯈꯜꯂꯒ ꯇꯧꯔꯤꯕ ꯁꯥꯕꯥꯁ ꯋꯥꯍꯩ ꯐꯥꯎꯗꯤ ꯅꯪ ꯄꯥꯜꯂꯣꯅꯦ ꯅꯨꯄꯤ ꯅꯣꯏꯅ ꯂꯥꯛꯂꯒ
ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅ ꯂꯩꯕꯁꯤ ꯇꯨꯒꯥꯏ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯇꯧꯅꯨꯀꯣ ꯑꯩ ꯄꯥꯝꯗꯦ ꯍꯌꯦꯡ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯦ ꯅꯆꯥ ꯅꯨꯄꯥꯒꯤꯁꯦ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯑꯣ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯅꯨꯡꯁꯤꯅꯔꯤꯒꯦꯅꯦ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯣ ꯅꯣꯡꯃꯇ ꯇꯥꯆꯧ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯥ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯔꯁꯨ ꯑꯣ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯇꯣꯟꯗꯥꯡꯉꯁꯦ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯃꯦꯝꯆꯥꯒꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯊꯣꯡꯈ꯭ꯔꯦꯅꯦꯍꯦ ꯅꯨꯄꯥ ꯅꯪꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯅ ꯌꯥꯝꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯗ ꯀꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯂꯕꯗꯤ ꯁꯦꯜꯇ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯥꯏꯕꯤ ꯃꯇꯨꯡ ꯃꯅꯥꯎ ꯌꯨꯝꯁꯤꯗ ꯑꯃꯥꯏꯕꯤ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ ꯅꯪ ꯅꯄꯥꯝ ꯊꯥꯔꯤꯀ ꯌꯨ ꯈꯔ ꯉꯥꯎꯖꯔꯁꯨ ꯏꯊꯛ ꯀꯥꯒꯦꯒꯗꯤ ꯌꯥꯏ ꯅꯨꯄꯤ ꯐꯨꯏꯗꯤ ꯂꯩꯇꯕꯅꯤ ꯅꯪꯅ ꯑꯃꯥꯏꯕꯤꯗ ꯁꯦꯜ ꯊꯥꯗꯔꯤꯈꯩꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯦ ꯑꯁꯨꯝꯅ ꯃꯣꯏꯅ ꯉꯥꯡꯅꯕꯗꯨ ꯃꯣꯏꯒ ꯌꯨꯝ ꯊꯪꯅꯕ ꯁꯅꯥ ꯃꯆꯥꯅ ꯇꯥꯔꯝꯃꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟꯕꯨ ꯃꯦꯟꯕ ꯉꯝꯕ꯭ꯔꯥ ꯉꯔꯥꯡ ꯊꯥꯔꯤꯛꯊꯥꯒ ꯊꯕꯧꯒ ꯉꯥꯡꯅꯈꯤꯕ ꯍꯥꯏꯅꯈꯤꯕꯈꯩꯗꯣ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯇꯝꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯔꯤꯁꯦ ꯃꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤ ꯑꯣꯏꯔꯦ ꯍꯦ ꯃꯣꯏꯅ ꯇꯧꯔꯛꯑꯗꯤ ꯑꯩꯁꯨ ꯇꯧꯒꯦ ꯈꯪꯉꯦ ꯑꯩꯁꯨ ꯑꯃꯥꯏꯕꯤ ꯇꯥꯟꯅꯒꯦꯀꯣ ꯑꯩꯁꯤ ꯃꯦꯝꯆꯥ ꯍꯦ ꯏꯆꯦ ꯑꯩꯅ ꯇꯝꯃꯤ ꯀꯥꯏꯅꯗꯤ ꯍꯥꯏꯔꯛ ꯂꯥꯛꯂꯛꯀꯅꯨꯀꯣ ꯏꯆꯦꯗꯤ ꯌꯥꯝ ꯆꯝꯖꯅ ꯂꯩꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯏꯆꯦꯅꯒ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯔꯗꯤ ꯑꯩꯁꯦ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯃꯊꯛ ꯑꯗꯨꯝ ꯌꯧꯔꯦ ꯍꯥꯏꯔꯣꯏꯗ ꯀꯩꯁꯨ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯑꯣꯀꯥꯛ ꯁꯥꯎꯅꯤꯡꯉꯤꯗ ꯃꯥꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯃꯕꯀꯣ ꯌꯦꯡꯉꯣ ꯁꯅꯥ ꯃꯆꯥ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ ꯃꯣꯏꯒꯤꯗꯤ ꯃꯆꯥꯅꯨꯄꯥ 5ꯅꯤ ꯏꯆꯦ ꯏꯇꯩꯒꯤ ꯃꯆꯥꯁꯨ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯍꯌꯦꯡ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯗꯧ ꯂꯩꯔꯦ ꯑꯗ ꯃꯣꯏꯅ ꯃꯕꯨꯛ ꯐꯠꯂꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯐꯠꯇꯕ ꯇꯥꯔꯦꯅꯦ ꯏꯇꯩꯁꯦ ꯌꯥꯝ ꯐꯕꯅꯦꯕ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯩꯅ ꯏꯆꯦꯗ ꯇꯝꯅꯤꯡꯃꯟꯈꯤꯗꯅ ꯂꯥꯛꯏꯕꯅꯤ ꯑꯩ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯃꯣꯏꯅ ꯉꯝꯍꯟꯕ ꯌꯥꯕ꯭ꯔꯥ ꯅꯍꯥꯟꯈꯩ ꯁꯨꯝ ꯌꯦꯡꯕꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯇꯧꯕ ꯇꯥꯔꯦꯅ ꯑꯩꯁꯨ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯅꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯅꯦꯕ ꯑꯩꯅ ꯏꯆꯦꯅꯤ ꯏꯇꯩꯅꯤꯅ ꯈꯟꯗꯨꯅ ꯊꯝꯕꯅꯤ ꯌꯥꯗ꯭ꯔꯕꯗꯤꯕꯀꯣ ꯉꯁꯤꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯈꯠꯅꯔꯛꯏ ꯊꯥꯔꯤꯛꯊꯥꯒ ꯃꯦꯝꯆꯥ ꯍꯣꯏꯒ ꯌꯨꯝ ꯇꯣꯉꯥꯟ ꯂꯩꯅꯕꯅꯤ ꯃꯦꯝꯆꯥꯅ ꯅꯠꯇꯦꯕ ꯊꯪꯅꯔꯤꯕ ꯃꯤꯒꯤꯁꯨ ꯈꯔ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯍꯣꯏꯅ ꯑꯍꯜ ꯑꯣꯏꯔꯒ ꯁꯨꯝ ꯌꯥꯎꯈꯛ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯥꯄꯤꯁꯤ ꯐꯣꯏꯔꯦ ꯍꯥꯏꯔꯕꯗꯤ ꯂꯪꯊꯣꯛꯐꯝ ꯃꯐꯝꯗ ꯊꯅꯝꯕ ꯌꯥꯗ꯭ꯔꯥ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯤ ꯂꯥꯛꯄꯗ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯆꯀꯠ ꯍꯥꯏꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ ꯅꯈꯨꯠ ꯑꯃ ꯄꯥꯜꯂꯤꯕꯗꯣ ꯅꯣꯡꯃꯇ ꯅꯥꯄꯤ ꯃꯀꯥꯝ ꯐꯣꯏꯅꯗꯤ ꯈꯪꯗꯦꯅꯦ ꯑꯗꯨꯒꯁꯨ ꯏꯆꯦꯗꯤ ꯌꯥꯝ ꯇꯧꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯇꯧꯕꯁꯤꯗ ꯊꯕꯛ ꯐꯕꯤ ꯁꯥꯔꯤꯔꯣ ꯅꯥꯄꯤꯁꯦ ꯐꯣꯏꯔꯒ ꯂꯪꯊꯣꯛꯐꯝ ꯈꯪꯗ꯭ꯔꯕꯗꯤ ꯐꯣꯏꯔꯨꯔꯅꯨ ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯍꯥꯏꯌꯣ ꯊꯝꯅꯤꯡꯉꯒ ꯊꯝꯃꯤ ꯊꯝꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯉꯥꯡ ꯑꯃꯒꯤ ꯈꯨꯂꯩꯔꯩꯌꯣ ꯑꯍꯜꯒ ꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯨ ꯃꯦꯝꯆꯥ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝꯅ ꯑꯩꯈꯣꯏꯁꯨꯅꯦ ꯏꯊꯛ ꯊꯣꯡꯕ ꯃꯤꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅꯅꯦ ꯈꯥꯁꯦ ꯆꯤꯛꯇꯨꯅ ꯈꯥꯛꯂꯤꯕꯅꯤ ꯈꯪꯗꯕ꯭ꯔꯥ ꯏꯆꯦ ꯁꯥꯕꯤ ꯍꯣꯏꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯍꯨꯔꯥꯟꯂꯅꯥꯗ ꯂꯥꯏꯒ ꯌꯥꯝ ꯈꯣꯏꯔꯝ ꯃꯥꯜꯂꯤꯅꯦ ꯀꯅꯥꯕꯨ ꯎꯈꯤꯅꯤ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯏꯆꯦꯅꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯕ ꯀꯤꯁꯤꯜꯂꯛꯑꯦ ꯌꯨꯝꯁꯤꯗꯒ ꯂꯩꯕ ꯉꯝꯗꯣꯏ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯏꯁ ꯀꯅꯥ ꯍꯥꯏꯔꯤꯕ ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗ ꯋꯥꯗꯣ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯑꯍꯤꯡꯗ ꯂꯥꯏ ꯈꯨꯔꯝꯃꯤ ꯂꯩꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯕꯗꯤ ꯆꯠꯄꯤꯈ꯭ꯔꯣ ꯃꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯈꯪꯈ꯭ꯔꯖꯥꯠꯂꯅꯤ ꯇꯧꯔꯤꯁꯦ ꯏꯁ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ ꯌꯨꯝꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯔꯤꯕ ꯃꯤꯅꯨꯡꯁꯤ ꯆꯥꯛꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯗ ꯐꯠꯇꯕ ꯍꯧꯔꯛꯂꯕꯅꯤꯅ ꯈꯨꯖꯤꯟ ꯃꯃꯥꯏꯃꯨꯛ ꯆꯥꯎꯕ ꯂꯝ ꯃꯆꯦꯠ ꯑꯃꯐꯥꯎ ꯄꯤꯔꯣꯏ ꯌꯥꯝꯅ ꯂꯝꯇꯨꯗ ꯆꯣꯞꯄꯛꯑꯗꯤ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯁꯝꯕꯜ ꯈꯥꯒꯦ ꯆꯪꯅꯔꯣꯏ ꯏꯁꯂꯤꯅ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯌꯥꯝ ꯈꯨꯔꯧ ꯊꯥꯡꯉꯗꯤ ꯃꯔꯤ ꯊꯗꯠꯄ ꯇꯥꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯊꯥꯔꯤꯛꯊꯥꯅ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗꯅꯦ ꯈꯣꯡꯒꯨꯟ ꯑꯃꯐꯥꯎ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯅꯨꯄꯥ ꯀꯩꯗꯧꯔꯤꯒꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯁꯦꯛꯄꯤ ꯃꯥꯟꯕꯤꯁꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯤ ꯑꯗꯨꯅ ꯁꯝꯕꯜ ꯈꯥꯁꯤꯜꯂꯣ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗꯀꯣ ꯇꯪꯈꯥꯏꯗ ꯑꯗꯨꯝ ꯅꯣꯛꯀꯦ ꯇꯪꯈꯥꯏꯗ ꯅꯣꯛꯇ꯭ꯔꯁꯨ ꯃꯄꯨꯝ ꯅꯣꯛꯑꯣ ꯅꯌꯥ ꯑꯆꯧꯕꯗꯣ ꯊꯥꯡꯒꯠꯂꯒ ꯊꯝꯕꯧꯒ ꯇꯣꯟꯗꯥꯡꯒ ꯊꯣꯛꯅꯔꯛꯏ ꯊꯝꯕꯧꯅ ꯀꯔꯤꯅꯣ ꯅꯨꯃꯤꯠꯅ ꯆꯥꯛ ꯌꯨꯡꯕꯁꯤꯗ ꯂꯥꯎꯅꯔꯤꯗꯤ ꯌꯥꯝ ꯏꯀꯥꯏꯀꯣ ꯇꯥꯅꯤꯡꯗꯦ ꯌꯦꯡꯉꯣ ꯏꯇꯩ ꯏꯆꯦꯁꯦ ꯈꯠꯅꯕ ꯌꯥꯝ ꯍꯧꯋꯦ ꯈꯨꯜꯁꯤ ꯂꯩꯕ ꯃꯥꯏꯕꯤ ꯍꯥꯏꯕ ꯖꯥꯠꯈꯩ ꯂꯣꯏ ꯇꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅꯦ ꯑꯌꯦꯠꯄ ꯍꯦꯟꯅ ꯄꯤꯔꯦ ꯌꯦꯡꯉꯣ ꯅꯨꯄꯥ
ꯏꯆꯦꯁꯦ ꯌꯥꯝ ꯈꯠꯅꯕ ꯍꯧꯏ ꯑꯗꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯁꯝꯕꯜ ꯈꯥꯕꯤꯌꯣ ꯑꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯅꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯕ ꯌꯥꯕ ꯈꯥꯒꯅꯤ ꯍꯧꯖꯤꯛꯃꯛ ꯁꯝꯕꯜ ꯈꯥꯒꯅꯤ ꯑꯩꯁꯨ ꯁꯨꯝ ꯌꯦꯡꯒꯦ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯏꯇꯩꯃꯒꯤ ꯃꯇꯧꯁꯤꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯇꯥꯆꯧ ꯅꯪꯅ ꯏꯇꯩꯃꯁꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯣ ꯊꯝꯕꯧꯅ ꯅꯨꯄꯤꯈꯩ ꯆꯪꯈ꯭ꯔꯨꯖꯅꯣ ꯀꯔꯤꯅꯣ ꯃꯣꯏ ꯇꯥꯗ ꯆꯪꯈ꯭ꯔꯣꯅꯤ ꯆꯪꯈ꯭ꯔꯣ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯀꯣ ꯊꯝꯕꯧ ꯌꯨ ꯉꯥꯎꯗ꯭ꯔꯕꯗꯤ ꯖꯥꯠ ꯌꯥꯝꯅ ꯊꯤ ꯑꯗꯨꯅ ꯀꯤꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯏꯃꯨꯡꯗ ꯆꯪꯉꯤ ꯃꯦꯝꯆꯥꯁꯨ ꯆꯪꯉꯤ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯋꯥ ꯍꯥꯏꯒꯦꯁꯦ ꯇꯥꯎ ꯅꯨꯄꯤ ꯃꯁꯦꯜ ꯈꯠꯅꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯒꯨꯝꯁꯦ ꯇꯥꯆꯧ ꯑꯩ ꯏꯇꯩꯃꯒꯤ ꯃꯇꯧꯁꯦ ꯑꯩ ꯌꯥꯝ ꯌꯥꯖꯅꯤꯡꯗꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯃꯝ ꯄꯨꯅꯔꯕꯅꯤꯅ ꯃꯔꯤ ꯇꯠꯂꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯈꯤꯗꯣ ꯁꯔꯨꯛꯄꯨꯗꯤ ꯇꯥꯆꯧ ꯍꯣꯏꯒ ꯃꯔꯤ ꯇꯠꯅꯕꯅ ꯍꯦꯟꯅ ꯐꯩ ꯑꯣ ꯅꯌꯥꯝꯕꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯖꯤꯜꯂꯕꯣꯏꯔꯦ ꯏꯅꯥꯎꯗꯤ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯁꯝꯕꯜ ꯈꯥꯕꯁꯦ ꯑꯗꯨꯕꯨ ꯇꯣꯟꯗꯥꯡ ꯅꯌꯥꯝꯕ ꯑꯩꯅ ꯄꯥꯝꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯃꯗꯤ ꯐꯔꯦ ꯏꯅꯥꯎꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯏꯅꯥꯎꯒꯤ ꯑꯄꯥꯝꯕ ꯇꯧꯔꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯇꯣꯟꯗꯥꯡꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯁꯝꯕꯜ ꯈꯥꯔꯝꯃꯤ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯆꯦꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯥꯁꯨ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕꯤ ꯑꯃꯨꯕꯒꯤ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯦꯝꯆꯥꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯆꯪꯉꯛꯇ꯭ꯔꯤ ꯆꯪꯉꯣꯏꯁꯨ ꯈꯟꯕꯅꯤ ꯑꯗ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯈꯤꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯇꯥꯟꯅꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯦꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯏ ꯑꯩꯈꯣꯏ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯃꯨꯛꯇ ꯉꯥꯛꯊꯣꯛꯄꯤꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯦꯜ ꯄꯤꯖꯒꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯒꯤ ꯊꯕꯛꯅꯤꯅꯦ ꯁꯨꯝ ꯇꯧꯔꯁꯤ ꯑꯩꯗꯣ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯗ ꯅꯣꯏꯗ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯌꯦꯡꯉꯒꯦꯀꯣ ꯑꯩ ꯂꯥꯛꯇꯨꯅ ꯌꯦꯡꯗ꯭ꯔꯕꯗꯤ ꯈꯪꯉꯔꯣꯏꯑꯕ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯅ ꯑꯃ ꯈꯪꯍꯟꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯒꯤ ꯁꯦꯜ ꯆꯥꯊꯣꯛꯂꯝꯃꯤ ꯑꯃꯗ ꯑꯃꯨꯛ ꯍꯩꯖꯤꯟ ꯑꯃꯗ ꯑꯃꯨꯛ ꯇꯝꯊꯣꯛ ꯇꯝꯁꯤꯟ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯔꯦꯗꯣ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔ ꯃꯇꯝꯗ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯊꯣꯛꯂꯛꯏ ꯁꯤ ꯃꯉꯥꯏꯔꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯑꯄꯪꯕ ꯃꯆꯤꯟ ꯃꯅꯥꯎꯗꯒꯤ ꯁꯦꯜ ꯆꯥꯊꯣꯛꯀꯦ ꯃꯣꯏꯕꯨ ꯄꯪꯕꯁꯤ ꯊꯦꯡꯅꯗꯦ ꯃꯆꯦꯅ ꯁꯨꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯃꯅꯥꯎꯅꯨꯄꯤꯅ ꯃꯤꯅ ꯏꯟꯁꯤꯟꯕ ꯂꯧꯕ ꯃꯆꯦꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯆꯥꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯣꯏꯃꯨꯛ ꯄꯪꯕꯁꯤ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯁꯤꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠꯁꯤꯅ ꯊꯥꯔꯤꯛ ꯊꯥ ꯍꯣꯏꯗ ꯊꯥꯖꯤꯜꯂꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯡꯗꯣꯛ ꯋꯥꯡꯕ ꯕꯨꯠꯁꯤꯅ ꯃꯦꯝꯆꯥ ꯍꯣꯏꯗ ꯊꯥꯖꯤꯜꯂꯒꯦ ꯁꯣꯝꯗꯅ ꯊꯥꯔꯤꯛ ꯊꯥꯅ ꯅꯨꯄꯥ ꯅꯪꯕꯨ ꯃꯄꯥꯟꯗ ꯁꯨꯔ ꯁꯨꯔ ꯇꯧꯌꯦꯃꯤ ꯇꯨ ꯍꯨꯏꯒ ꯌꯥꯝ ꯀꯞꯄꯤꯃꯤ ꯅꯪꯕꯨ ꯁꯤ ꯑꯝꯇ ꯍꯧꯒꯠꯂꯣꯏꯃꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯕꯥ ꯐꯔꯒ ꯕꯨꯠ ꯊꯣꯛꯑꯦꯗꯣ ꯇꯧꯒꯅꯨ ꯑꯍꯤꯡꯁꯤꯗ ꯌꯥꯝ ꯉꯥꯡ ꯇꯥꯅꯤꯡꯗꯦꯀꯣ ꯅꯠꯇꯦꯕ ꯑꯩꯅ ꯏꯅꯥꯎ ꯍꯣꯏꯗ ꯇꯧꯕꯗꯣ ꯅꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯧꯔꯛꯏꯔꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗ ꯇꯨꯝꯅꯕ ꯇꯧꯔꯒꯦꯗ ꯃꯦꯝꯆꯥ ꯍꯣꯏꯗ ꯑꯁ ꯑꯍꯤꯡꯁꯤꯗ ꯑꯩꯕꯨ ꯄꯨꯛꯁꯤ ꯂꯦꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯄꯥꯜ ꯊꯣꯛꯎꯈꯤꯗꯣꯔꯤꯕ ꯇꯧꯔꯤꯁꯤꯕꯣ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯁꯦ ꯍꯩꯗꯤ ꯍꯩꯖꯥꯅꯤꯀꯣ ꯅꯍꯥꯟꯈꯩ ꯀꯤꯗꯅ ꯇꯨꯝꯕ ꯌꯥꯗꯕꯗꯣ ꯉꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯤꯗꯤ ꯀꯤꯍꯦ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯇꯣꯏꯁꯦ ꯍꯦꯔꯥ ꯃꯣꯏꯅ ꯉꯝ ꯌꯥꯄꯣꯟꯇꯦꯗ ꯀꯔꯤꯅꯣ ꯑꯍꯤꯡ ꯑꯣꯏ ꯇꯧꯔꯤꯔꯥ ꯏꯃꯝ ꯃꯝꯃꯤꯅ ꯇꯧꯔꯤꯁꯦ ꯋꯥꯡꯗ꯭ꯔꯣꯡ ꯋꯥꯡꯕ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ ꯊꯥꯗꯣꯛꯄ ꯕꯨꯠꯇꯨ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯅꯤꯡꯂꯣꯝꯗ ꯇꯝꯅꯕꯝ 이ꯈꯪ ꯈꯪꯗꯕꯒꯤ ꯀꯩꯅꯣ ꯑꯃꯝ ꯃꯔꯛꯁꯤꯗ ꯑꯃꯨꯕ ꯑꯃ ꯂꯩꯔꯤꯁꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯄꯨꯛꯁꯤ ꯅꯥꯃꯟꯗꯅ ꯃꯩꯁꯨ ꯌꯥꯎꯔꯛꯇꯦꯅꯦ ꯀꯔꯤꯅꯣ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏꯁꯤꯅ ꯍꯩꯃꯥ ꯁꯨꯝ ꯅꯛꯁꯤꯜꯂꯦꯃꯤ ꯑꯁ ꯉꯝꯃꯔꯣꯏꯗ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯍꯨꯏ ꯆꯥꯒꯩ ꯄꯤ ꯀꯥꯝꯃꯤ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏ ꯁꯤ ꯀꯩꯗꯧꯔꯒꯦ ꯂꯩꯍꯧꯔꯦꯕ 이제나 마이비 땀나도 타질레고 부또 왕도 아이 그냥 떠오래 아이 소란 와래는 봐 아이 얌기 까른디 아마이비는 뭐 타진 바이브 따닝데세 맘바도다 낭나 빠우도 버려머니 아이 나이죠 이때면 떠오이나 떠루도 야데 아이 나이바 따데 비 지 그대로 그 상독나가 래 이비마 이싱이데 나마시 라우네 이싱데 보라우네 나마지 상독해네 असुमना इमुंग अनीदा अकीबा कया पोखलमी थारिक थाना इमा माइबी नंगना सेल पाइनब ओखा तौ पाइसु पाइदे इनाउनी युमसे थादोखिनबसिनि अदुसु कैसु कानदे खुरुंबा याबा लाइ खुरुमी अदुसु कानदे हेक्ता खुरुंबगा पानगद्रो हा
ꯆꯍꯤ ꯑꯃꯔꯣꯝ ꯀꯩ ꯑꯃ ꯂꯩꯔꯒ ꯄꯥꯟꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝ ꯊꯥꯕꯒꯨꯝꯕꯅꯤ ꯅꯪꯕꯨ ꯏꯃꯥ ꯃꯥꯏꯕꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯥꯟꯅꯗꯧꯅ ꯇꯧꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡ ꯑꯀꯤꯕ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯦ ꯏꯅꯥꯎꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯗꯣꯏ ꯃꯥꯜꯂꯦ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯑꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯦ ꯍꯥꯏꯕꯒꯨꯝ ꯄꯥꯎ ꯇꯥꯏ ꯑꯣꯏꯔꯝꯅꯤꯌꯦ ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤ ꯃꯦꯝꯆꯥꯗꯣ ꯀꯌꯥ ꯐꯕ ꯃꯤ ꯃꯥꯟꯗꯤꯌꯦ ꯃꯥꯒꯤ ꯅꯨꯄꯥꯒꯗꯣ ꯁꯨꯛꯄꯥꯏ ꯄꯥꯏꯕꯤ ꯅꯨꯄꯤ ꯃꯥꯜꯂꯤ ꯈꯪꯗꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯣꯟꯗꯥꯡꯗꯤ ꯌꯥꯝ ꯐꯩ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯅꯣꯡꯄꯣꯛ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯌꯨꯗ ꯇꯧ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯄꯤ ꯃꯣꯌꯥ ꯂꯧꯗꯦꯅ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕ ꯀꯔꯝ ꯀꯥꯟꯗꯒ ꯌꯥꯔꯛꯇꯧꯔꯤꯅꯣ ꯍꯩꯃ ꯑꯗꯨꯒꯤꯕꯨ ꯅꯆꯦꯁꯤꯡꯒꯤꯁꯦ ꯌꯨ ꯊꯛꯏꯗꯣ ꯐꯔꯕꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯌꯨ ꯊꯛꯇꯕ ꯄꯥꯝꯃꯤꯔꯣ ꯍꯥ ꯅꯪꯅ ꯍꯥꯏꯕꯒ ꯌꯥꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯕꯗꯣ ꯄꯥꯝꯃꯤ ꯏꯃꯥ ꯑꯩꯅ ꯃꯅꯥꯒ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯑꯩꯅꯦ ꯏꯁꯤꯡꯗ ꯁꯣꯟꯕꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯣꯜꯂꯤꯕ ꯏꯁꯤꯡꯁꯦ ꯍꯦꯛ ꯄꯤꯊꯛꯄꯒ ꯌꯨ ꯊꯛꯄ ꯑꯗꯨꯝ ꯐꯔꯅꯤ ꯑꯗꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯅꯤ ꯑꯗꯩꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯅꯤ ꯅꯁꯤ ꯑꯩꯅ ꯁꯤꯟꯕꯗ ꯅꯨꯄꯥ ꯀꯌꯥꯗꯤ ꯌꯨ ꯊꯛꯄꯒ ꯐꯈ꯭ꯔꯤꯁꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯒ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨꯀꯣ ꯃꯗꯣ ꯌꯥꯝ ꯍꯩꯕꯅꯤꯀꯣ ꯌꯥꯝ ꯍꯩꯕꯅꯤ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯊꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯖꯤꯜꯂꯝꯃꯤ ꯊꯥꯔꯤꯛ ꯊꯥꯃꯥꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯏ ꯅꯨꯄꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯕ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯗꯕ ꯃꯤꯕꯨ ꯀꯅꯥ ꯌꯥꯎꯒꯤꯅꯤ ꯍꯥ ꯑꯗꯣ ꯅꯪ ꯏꯁꯤꯡ ꯊꯛꯅꯤꯡꯕ꯭ꯔꯥ ꯏꯁꯤꯡꯗꯤ ꯈꯧꯔꯥꯡꯏ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ꯭ꯔꯥꯒ ꯍꯪꯉꯛꯏꯁꯤꯕꯣ ꯑꯩꯗꯤ ꯅꯪꯅ ꯄꯤꯖꯕ ꯄꯣꯠꯀꯁꯦ ꯆꯥꯗꯧꯁꯤ ꯀꯤꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯒꯁꯦ ꯉꯥꯎꯍꯜꯂꯒ ꯆꯠꯍꯟꯈꯤꯗꯧ ꯃꯥꯜꯂꯤ ꯑꯁ ꯇꯥꯅꯤꯡꯗꯦ ꯁꯤ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯄꯨꯊꯣꯔꯛꯀꯦ ꯊꯥꯔꯤꯛꯊꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯅ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯍꯦꯛ ꯊꯛꯑꯗꯤ ꯃꯥ ꯁꯣꯏ ꯊꯛꯑꯔꯣꯏ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯅꯤ ꯐꯅꯦꯛ ꯁꯨꯁꯨ ꯁꯨꯔꯅꯤ ꯑꯩꯅ ꯁꯨꯄꯥꯏ ꯄꯥꯏꯔꯅꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯄꯤꯅ ꯉꯝꯅ ꯄꯥꯟꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯅꯕꯅꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯔꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯪꯗ꯭ꯔꯣ ꯂꯩꯔꯤꯗꯤ ꯀꯗꯥꯏ ꯏꯁꯤꯡ ꯄꯤꯔꯣ ꯑꯩ ꯊꯛꯑꯒꯦ ꯍꯩꯃ ꯊꯛꯈ꯭ꯔꯦꯃꯤ ꯀꯨꯠ ꯀꯨꯠ ꯂꯥꯎꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯅꯤꯀꯣ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯃꯣꯃꯣꯟꯒ ꯅꯣꯏꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯨꯡꯊꯤꯜꯅꯤ ꯃꯦꯝꯆꯥ ꯍꯣꯏꯗ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯨ ꯂꯥꯛꯂꯝꯃꯤ ꯃꯅꯥꯎ ꯅꯨꯄꯤꯁꯤꯅ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯍꯣꯝꯃꯤ ꯃꯁꯤꯁꯤꯅ ꯀꯌꯥ ꯀꯩꯗꯧꯗꯦ ꯑꯩꯅ ꯇꯧꯔꯤꯁꯤ ꯃꯣꯏꯗꯤ ꯈꯪꯄꯣꯟꯇꯦꯅꯦ ꯍꯩꯃ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯏꯃꯥ ꯌꯨꯝꯗꯒ ꯂꯦꯡꯕꯤꯔꯛꯏ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯣ ꯑꯉꯥꯡ ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯤꯅ ꯍꯩꯁ ꯁꯤꯗꯤ ꯑꯩ ꯆꯪꯕ ꯉꯝꯗꯦꯗ ꯅꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯏꯃꯨꯡꯁꯤ ꯂꯩꯔꯝꯃꯦꯅ ꯇꯧꯔꯤꯁꯦ ꯑꯁ ꯈꯨꯗꯣꯡ ꯊꯤꯕ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯕꯣ ꯏꯃꯥ ꯑꯩꯅ ꯈꯜꯂꯦꯕ ꯅꯍꯥꯟꯈꯩ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯏꯃꯥꯅ ꯉꯝꯒꯗ꯭ꯔꯣ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯑꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯗ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯈꯔ ꯆꯪꯒꯗꯕ ꯅꯣꯏꯅ ꯁꯦꯜ ꯌꯥꯝ ꯇꯤꯡꯒꯅꯤ ꯇꯧꯅꯤ ꯏꯃꯥ ꯁꯦꯜꯕꯨ ꯇꯤꯡꯁꯅꯨ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯏꯃꯥ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯊꯋꯥꯏꯁꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨ ꯂꯩꯔꯝꯃꯤꯅꯤ ꯅꯪꯕꯣ ꯌꯥꯝ ꯊꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗ꯭ꯔꯕꯗꯤꯅꯦ ꯅꯪ ꯅꯆꯥꯅꯨꯄꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯣꯔꯦꯟ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯆꯦꯁꯤꯅ ꯁꯤꯜꯂꯤꯕꯅꯤꯅꯦ ꯅꯪꯒꯤ ꯅꯆꯥꯁꯤ ꯂꯩꯇ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯂꯣꯏ ꯑꯣꯏꯕ ꯌꯥꯔꯦꯗꯅ ꯅꯪꯒꯤ ꯅꯆꯦꯁꯤ ꯂꯟ ꯊꯨꯝ ꯌꯥꯝ ꯉꯥꯎꯕꯅꯤ ꯁꯨꯗ꯭ꯔ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤꯅꯤ ꯑꯣ ꯑꯩꯒꯤ ꯏꯆꯥꯗꯕꯨ ꯍꯧꯔꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯐꯠꯇꯤꯌꯦ ꯁꯨꯗ꯭ꯔ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯥꯅ ꯍꯦꯛ ꯏꯆꯦ ꯑꯣꯏꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯤ ꯑꯩ ꯇꯧꯒꯤꯁꯦ ꯅꯪ ꯀꯔꯤꯝ ꯄꯥꯈꯠꯂꯨꯅꯨꯀꯣ ꯃꯥꯅ ꯉꯝ ꯌꯥꯄꯣꯟꯇꯦꯅꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯗꯣ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯀꯝꯗꯧꯁꯤꯒꯦ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯨ ꯎꯍꯧꯋꯤ ꯊꯥꯔꯤꯛ ꯊꯥꯅ ꯉꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯍꯦꯛꯇ ꯃꯊꯧ ꯇꯧꯔꯒꯦ ꯁꯦꯜ ꯐꯪꯅꯕ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯃꯣꯏ ꯈꯪꯄꯣꯟꯇꯦ ꯑꯁꯤꯕꯨ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯈꯨꯔꯨꯝꯗꯩ ꯊꯣꯛꯂꯛꯏꯁꯤꯅ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯊꯥꯔꯤꯛ ꯊꯥ ꯂꯩꯍꯧꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯉꯁꯤꯗꯤ ꯊꯥꯔꯤꯛ ꯍꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯒꯤ ꯇꯧꯔꯤ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯌꯥꯡꯀꯣꯛ ꯅꯨꯡ ꯇꯧꯗꯨꯅ ꯊꯥꯔꯤꯛ ꯊꯥꯅ ꯏꯃꯥ ꯁꯨꯔꯕ꯭ꯔꯣ ꯄꯣꯠꯂꯝ ꯆꯩꯔꯝꯗꯨꯕꯣ ꯑꯗꯣ ꯏꯃꯥꯁꯦ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯎꯈꯤꯗ ꯍꯩ ꯑꯩ ꯑꯣꯏꯔꯝꯃꯣꯏꯀꯣ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯔꯦ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯅꯣꯏꯅꯦ ꯊꯣꯡꯒꯗꯣ ꯆꯦꯠꯅ ꯂꯣꯜꯂꯨꯀꯣ ꯏꯃꯨꯡꯒꯤ ꯃꯤ ꯑꯝꯇ ꯊꯣꯛꯂꯛꯀꯅꯨ ꯑꯩ ꯍꯧꯔꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ
Karino ne nungsit kasi tokna kana silaysida masigi mimsa haibina pisya paroi dawri masana pa yawdabanina mana aigi isa nupa mangada kalagtana masidaysitisu aigi isagi thawai manga phajindana karino ne yungase hairine aidi kibana makoi nupa dusu halaktrine tawrisi moine mungda leiringaida kari kari hapjin biyabaga hapjilage lapoi la phangsi ama dagi sil siga adagi yen bala basiga horen chapata pukrage as ngaside uka yami he posei singsia mi uki batare uroida kaisu moina khangdana ba haidana numidang da khurumni bani thonga no sidhali nungai kre amai bi sinphamsi ngasai dagi amubi na tawribadu thambau tumin yengli bani yu tap ta kai ngauraga o masigi singdabi silda sopi amai bisi ngasidi magi numi suredo nungai ni ai ye pangmana pisidagi tausan da siel lawtho nungai ni bangasidi nangi numi sure makong thangba ngamba boy amai bi amubina kana lai khuramni kanda maninglomdagi khongpakna kauthare khangrana amai bi huran bi siel sopi aina siel wana talaga nang nagi nupidagi kheto somda chara hin da sidore sora on khudingi lai khurumbada aigi nupina nungai ba pamana migi nungai bada kalak pida dawle ma da hatke aduga magi khut samnari bi amai bi nangsu hatke khangni da nangsi oi maside khwangti ai wo thari tha nabure bi yungau basia khamdu ulawnya hei ngasi magi khutta thawai masa khakpan masi lan batare haima kaino tormi sidi mange nupa kaino aduna khongna sokpa yabro ha amai bida nupa nangbu pap lamsin maga mana batare ni kaino ima amai bi nangna nahani ising nupi thadi yu tharoi daine aduga mu hina ngaro ga leisi ima mai bi sokpro tapna go sisi o atai de hendok tuna aingona phauda imung manung mahi langan amai bi huran aduga shil thadaba nang da hatki nang da kauthaki karigi nupi da khut thaba yadaba lam helabdi phuba dabni ayo aside kaino nupa aibu hui hogdong dong urabro ha mibu pai lang isibu aibu da kanmiyo ai sire karigi lawa karigi lawa khong aina nongan mataki numit taba phau sial talaga nangna amai bi thadab adusu amai bi huran sida hey haitana hibi sabi sida aini loina horabani nongmadi phagi haid ngai amai bi lukhijab ha ama tawri amai bi ama tawri amai nungai ba pamlabadi sial dan bagado migi nungai bada kalakijana ha amai bi amubi sansaduna ai se laurake ai no sik tawdo soi uramani ba huran bi tarani mapuki no mai badu tare ai sial so pro bribe ko khwangati ai tana mai mi saningu bribe ko nganna mangthi ba khamana ama masida karai dano yin bala ba do tadi puduna sakhrage ai yam saningi ba ai karino tirito ha kari zatpa sakki gai tori ngasidi hai tana sabi amai bi parama tabi bata amai bi amubina ibungo thambawa nama amai bi sakki do banatte ne nangna kawrak patuda naman kidna san sabani ima sate ko as ngasidi numit sure dana ko langna bata bada memsa amadi tondang legai gi mi kai sensilei kanu tas taimada asuthina puridi nupi na ngamba adhamara nayambadagi loina bini na luna khanba nang kari gimsi jangai nang su ichai sin sandagi mayam na manang nupa phubada kanana thingdori nupi waraki di haidagai nupi misang sang sumang sambal khaba ayo ma kaino moi khana ba khamdo prabo ayo sibata oi tema nana um takami se nupi nang da khamdo mi kaina nupa itai tabu aina sokpa yabro ha haina nga saine sangum se ba natraba nang yang ringye to kai sare sia khango nang ima amai bi amubi natro na aima amai bi amubi masin du paisin duna khangdana ba makhol ga semduna natte kadai gi amai bi amubi na ai di amai bi seprai ni as karai da gi mitsangai na tori si ba ai di masi chuk padang ba tare to oh mani da amai bi seprai na te da amai bi amubi ni nang di oh nahan kai ai khos isi no sanari oi nang di ai chai da ko sil ka ya ai non thadari sia
ꯊꯝꯕꯧꯅ ꯊꯥꯔꯤꯛ ꯊꯥ ꯊꯦꯡꯅ ꯐꯨꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯕꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯉꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯅ "ꯅꯨꯄꯥ ꯑꯩ ꯂꯥꯜꯂꯦꯕ, ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕꯤꯗ ꯅꯨꯞꯄꯔꯣꯏ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯀꯜꯂꯛꯑꯔꯣꯏ, ꯁꯨꯅꯤꯡꯗꯅ ꯁꯦꯜ ꯐꯪꯅꯤꯡꯉꯔꯣꯏꯕ, ꯑꯩ ꯃꯤꯒꯤ ꯐꯠꯇꯅꯕ ꯑꯩ ꯇꯧꯔꯔꯣꯏꯕ ꯑꯩ." ꯑꯃꯥꯏꯕꯤ ꯑꯃꯨꯕꯤꯅ "ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯔꯔꯣꯏ, ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯩ ꯊꯨꯒꯥꯏꯔꯔꯣꯏ, ꯍꯩꯇꯅ ꯑꯃꯥꯏꯕꯤꯁꯨ ꯁꯥꯔꯔꯣꯏ, ꯍꯩꯇꯅ ꯁꯦꯜꯁꯨ ꯇꯥꯅꯤꯡꯂꯔꯣꯏ, ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦ, ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯥꯡꯅꯕ ꯁꯤꯜꯂꯨꯔꯦ." ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯊꯥꯔꯤꯛ ꯊꯥ ꯃꯥꯏꯕꯤꯗ ꯂꯨꯞꯄꯗꯨ ꯂꯨꯞꯈꯤꯗ꯭ꯔꯦ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯄꯗꯨ ꯀꯜꯂꯛꯈꯤꯗ꯭ꯔꯦ, ꯁꯦꯜ ꯇꯥꯅꯤꯡꯕ ꯄꯣꯛꯂꯛꯏ꯫ ꯂꯧꯕꯨꯛ ꯀꯨꯝꯂꯨꯕ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯔꯤ꯫ ꯁꯨꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯟꯕ ꯁꯦꯜ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯦꯅꯦ꯫ ꯑꯩꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯤꯀꯥꯟꯗꯗꯤ ꯁꯦꯜ ꯇꯥꯟꯕꯒꯤ ꯑꯋꯥꯕ ꯈꯪꯂꯝꯗꯦ, ꯑꯔꯦꯝꯕꯗ ꯁꯦꯜ ꯊꯥꯗꯔꯨꯔꯦ ꯑꯃꯥꯏꯕꯤꯗ, ꯍꯧꯖꯤꯛꯇ ꯄꯥꯝꯃꯨꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅ ꯇꯥꯜꯂꯕꯅꯤꯅ ꯁꯦꯜꯁꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝ ꯁꯤꯖꯤꯟꯅꯅꯤꯡꯉꯦ꯫ "ꯅꯪꯕꯨ ꯋꯥꯕ꯭ꯔꯣ ꯍꯥ? ꯅꯈꯣꯡ ꯅꯈꯨꯠꯀꯗꯣ ꯂꯩꯈꯣꯝ ꯉꯥꯛꯇ ꯈꯔ ꯍꯥꯝꯗꯣꯛꯎꯅꯦ." "ꯋꯥꯗꯦꯗ ꯅꯨꯄꯥ, ꯑꯩ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯁꯨꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯃꯤ." "ꯅꯨꯡꯉꯥꯏꯔꯛꯀꯅꯤ, ꯅꯪ ꯑꯃꯨꯛꯀꯤ ꯈꯨꯐꯨꯗ ꯋꯥꯈꯜ ꯇꯥꯔꯦꯅꯦ꯫ ꯑꯗꯨ ꯅꯨꯄꯤ, ꯅꯅꯥꯎ ꯅꯨꯄꯥ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯀꯣꯟꯁꯤꯟꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯈꯥꯏꯕꯣꯡ ꯂꯩꯕꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯕꯅꯤꯅ ꯏꯈꯥ ꯊꯥꯕ ꯏꯆꯥ ꯏꯅꯥꯎ ꯑꯩꯈꯣꯏꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯔꯁꯤ꯫ ꯁꯤꯔꯒ ꯂꯣꯏꯕ ꯃꯄꯣꯛꯅꯤ, ꯍꯤꯡꯂꯤꯀꯥꯟꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩ ꯂꯩꯃꯤꯟꯅꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯤꯅꯤ, ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯁꯝꯕꯜ ꯈꯥꯔꯤꯕꯁꯦ ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯂꯧꯊꯣꯛꯑꯁꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯖꯔꯦ, ꯑꯩꯅ ꯂꯥꯟꯈꯤꯕꯁꯤꯡꯁꯨ ꯍꯥꯏꯒꯅꯤ꯫ ꯏꯅꯥꯎꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯑꯝꯃꯣꯏ꯫ ꯑꯩꯅ ꯄꯪꯗꯨꯅ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯇꯨꯅ ꯃꯥꯏꯕꯤꯗ ꯂꯨꯞꯄꯨꯕꯅ ꯉꯁꯤ ꯑꯁꯨꯝ ꯊꯣꯛꯏꯅꯤ." "ꯃꯥꯏꯕꯤꯁꯨ ꯊꯥꯖꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯂꯨꯞꯇ꯭ꯔꯒ ꯂꯣꯏꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯑꯁꯥꯕ ꯃꯥꯏꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ, ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯊꯅꯔꯦ꯫ ꯂꯣꯏꯅ ꯇꯧꯏ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ, ꯃꯈꯣꯏ ꯑꯃ ꯑꯅꯤꯅ ꯁꯦꯡꯂꯕ ꯂꯥꯏꯒꯤ ꯊꯧ ꯇꯧꯖꯔꯤꯕ ꯏꯃꯥ ꯑꯃꯥꯏꯕꯤꯈꯩꯕꯨ ꯄꯥꯡꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯅ ꯅꯨꯄꯤ, ꯃꯤꯒꯤ ꯃꯥꯡꯅꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯀꯜꯂꯛꯇꯧ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯃꯤꯕꯨ ꯁꯨꯝ ꯋꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯍꯥ?" ꯊꯥꯔꯤꯛ ꯊꯥ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯆꯥ ꯃꯅꯥꯎꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯈꯤ꯫ ꯇꯠꯂꯨꯔꯕ ꯃꯔꯤ ꯑꯃꯨꯛ ꯁꯝꯖꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯁꯦꯜꯇꯕꯨ ꯃꯤꯍꯧꯔꯨꯕ, ꯍꯩꯇ ꯍꯩꯇꯅ ꯑꯃꯥꯏꯕꯤ ꯁꯥꯔꯨꯕ, ꯂꯥꯏꯑꯣꯡ ꯈꯪꯗ ꯃꯥꯅ ꯁꯥꯟꯅꯔꯨꯕ ꯕꯨꯠꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ ꯋꯥꯅ ꯆꯥꯛꯅ ꯍꯤꯡꯂꯤ꯫ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ ꯌꯥꯝ ꯋꯥꯅ "ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯑꯁꯨꯛ ꯋꯥꯔꯤꯁꯤꯅ? ꯏꯁꯥꯁꯤꯁꯨ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯥꯏꯑꯣꯡ ꯉꯥꯛꯇ, ꯍꯤꯡꯉꯤ ꯍꯤꯡꯉꯝꯗ, ꯁꯤꯔꯤ ꯁꯤꯉꯝꯗ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯜꯂꯦꯗ ꯑꯩꯁꯦ꯫ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯦꯗꯨꯅꯤ, ꯑꯩꯅ ꯐꯠꯇꯕ ꯃꯥꯏꯕꯤ ꯁꯦꯜ ꯄꯥꯝꯕꯤ ꯑꯣꯏꯔꯨꯕꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯩꯕꯅꯤ꯫ ꯃꯤꯒꯤ ꯐꯠꯇꯅꯕ ꯇꯧꯕ ꯑꯩꯗꯤ ꯃꯃꯩ ꯊꯪꯅ ꯐꯠꯇꯕ ꯃꯍꯩ ꯏꯁꯥꯅ ꯐꯪꯖꯕꯅꯤ." ꯀꯅꯥꯁꯨ ꯌꯦꯡꯕꯤꯗ ꯋꯥꯅ ꯆꯥꯛꯅ ꯂꯦꯟꯈꯤ ꯑꯃꯥꯏꯕꯤ ꯑꯃꯨꯕꯤ꯫